ulpha aidi etek sa takraba matung Assam da non hingsa gi thawdo thola kadra haibigi sawno mi pai bilai ri haina media sing ko tong narakli lengana alpha ai ga pistok sa thana ba khongtang pakhet kadabri natrabdi Assam hingsa gi ba thawdo thola pe haiba anup setia gi wop mem tamjari India amadi Myanmar gi lona ba ngam khai paring gi Myanmar United Liberation Front of Assam Independence alpha ai gi lady tuan kem singda nan Indian Force ki mekedi gi drone season aduna saurakna bomb sam gi yang khina thada dun attack sa thabada ulpha ai gi Lieutenant General Nayan Asom yauna lupasi gi keder ani khatraba matungda Assam da lari be miyam gi marak nauna miyat mi pun yaw bi hingsa gi we thawdok sing amuk hana thulak kadra haibe gi yam sauna mi pai ba ma miyam gi wakhalon da lari hedi ulpha ai ga tu ba matam da center amadi state lenga ki mekedi gi political dialogue sa thanaba khongthang paikhat ba mathok tai haina ulpha gi hana gi general secretary amadi India lenga ki peace talk thabada peace interlocutor oikiba anup setia na phongdorakli go at the base of news agency ga khanana unabda wapam asi anup setia na phongdokibani permission ga khanana unabagi thora maduda anup setia na hai center amadi state lenga ki meke diga ulpha aibu terrorist group amani han ubagi mod political outfit am oin ugadabne center amadi Assam lenga ki meke digi lup asiga political dialogue sathaduna political web solution ma puraktuna makhatana Assam da pamda ba miyat mi pun yaw thawdo wathok sing makhatana thoktana bagi damak thong launa hangduna lambi ama yatkadabne han makna phongdoki PR lenga laina sanungi lomi sing kuki sing no mai kapsalak pa condemn tawi Ajay Kumar Balagi PR lengak phagi tare heba malem gi leipak sing khangnari maramaduna hauze ki lenga sin atu pratang du leita bu khunayam ehlu Manipur gi governor Ajay Kumar Bala no singu PR lenga na Manipur gi miyam na free movement lehlagani lanjen rak pa IDP khunja sing magi hana leramba mayum na hanjilagani na lauktokrawa matungda kuki sing apaba makal gi kulai paidun law mission da nomai kapsin duna suon ma kuki miyam thulaktuna meitei gi lawpham law shu tawbada athing ma piba laitan pokpi tu phobala ahum borayang binu singbu khul singda apanwa pirakraba matungda han Imphal East ki Sagol Mang sub division gi manung sana leiba manungi mamang lobuk parengda ngarang ayuk pung taraga makhai duwai da akan mamong na nomai kap tharakwa bo anoba setmilon Manipurna haksina lobu loina thawong sibu kandem tawi masing amlaba security force na ngak seliba asi phagi tarabana maramoiraga yamlaba India gi lanmi sing asi hankibana faragani horakliba lan asi karamna horakliba no haibid India lenga na khana khangsinadana usinadana laisitlibi gi maram karigino atuba matamda NRC tawduna mitop sing tanthokro aduga tangdu leitaba khunayam uhenbiu passenger puba gari lok tasin bada manga sire taratre sokli Jammu Kashmir gi Doda district ngarang passenger krik inna tom gari ama aruba lok amada tasin bada gi nupi ama yauna miyoi manga sikre ama sum atopa taraga tere sokla hen official sing phungukri official sing dugi matuna thawdo du ngarang ayu pung mapalom tabada Doda town gi kilometer kunthra rom lapna leiba ponda manak thokibani makoi naiki driver na control ngamhauda badigi tempo traveler lambi digi haidokraga aruba lo amara tasin madura miyoi manga khojak sibuga loina atopa taraga tren sokhibani hari tuan statement tendana thamjagi Manipur lainga hathu semalagloi constitution ngapa ngamdabadagi tholak political instability digi PR thamlakhibane haba ozor gi wafam thamli loinana Manipur da mayu nariba phibam singasi gi woroisin PR sangdokpana puragloi anoba mikal pangthoktuna miyam ge mandate lawgodabane haba Dr. Nargi wafam aduga majority laina lengak samalaktabasi India gi democracy gi puwari da Manipur ahan bu oiragane haba MLA ke Ranjit ki maru ebo wafam sing thamli loinana Rajya Sabha opposition leader oriba Congress President Malik Arjun Kharge na Chairman Jagdeep Dhankar ga unakreba wafam asu report tawnarakli Singdana karamba rule amadi tampaktana karamba rule thamlibano lokesor Manipur gi singya tamyada lauba singidamak security na pungkun gamari ngakani makoida ayat papirak pasingda ain gweba thabala khotkani haina ngasi phabu Manipur gi governor chief secretary amasum DGP ni state amata piraktabasi state asigi oina khwaidi ki lebak thibani haina khundrapam AC gi MLA TS location phongdokre mangnai Manipur gi PR lenga na sigumai statement asi athubuda thokpi dona lomi singi punsi kanbiu
ngarang Imphal East District ki manung sana leiba Khundrakpam constituency ki manung laukonda lau suringai singdagi nomai kapslakibagi matangda penaba phongdoktuna MLA na makhatana hai lau ba laumi da nomai kablakpa matamda kablakliban mapam aduda anti social elements sing leibra haina khudakta search operation sing ba thabak baikalo natrabadi pia lengak leibigi wantuk leiribra hainangki mangna hai singamadi tamda lau uriba mioi sing ayat apan pibi yaro haina lenga asina phongna hayaningi ngarang sanung da nomai kapigi thawdo do mafam adu thokidabadi oirambe ai do nomai makhol di mipung khuding na tanari bani nomai makhol thokliba mafam adu security nu khudak sanction nu yengshin begi mohta free da thabagum uhaliba yamna lebak thibani singdana karamba rule amadi tampakta na karamba rule thamliba no haina hangakloi hainingai leiti haina phongdokhi Kangla Pau editorial Manipur wathuki waroisin puraki hairabadi mara laibasing logweba serakpiu Manipur thokliba loikham naidaba wathuki waroisin purakna India government assembly animated suspension thamnuna central government hakthengna lengak pa PR thamli sayahu mapung phajilakadarabu wathuk asi illegal immigrant sin ko kijau narcotic singna Manipur gi apun wasaktam thugairaga makoi goeba tonganba legislature leibalenga separate administration natragana laibak zalengam siemagi pandamni habasi center amadi state lenga na khangi Miyam punamak khange dubo India government ki maikedi landara ki wasi meitei amasung koki ani ki marakta thokpa khanglo ki irangni watho wasi wari sanar ka warishin purakani haiba ningaita mawongda mawong manung len ba thawong chathatuna directly pia lenga na khulai gi mungna ba thondana bani haiduna apun bigi saktam ngakle ba khunja meitei singna pai ba khulai sing fokat pa madi thingat han bigi thabak sing chathaduna khul ngakli ba sing mapung makut handuna lehi adobo landara ki batiori singi su khulai khara phagat ki uba phange dobo mapung thana thinga halakpa natragana phagat padi uba phangdana lehi masina maram oraga national highway sing the free movement thingba amadi singya tamya da leiba mitei singi lawphom da law uba sangmana noi kapsinduna ki khang piduna athingba pibi gi thabak sing chathaba leptri lawmi singna masa gi lawphom da law uba sangmada athingba pirakpana control ngamdabigi thawong leiriba sina PR lenga ki watok lehendri Central government amadi state lenga na nongmai maru ama phawa kapna ba tawdana suspension of operations su sign tawna ki basin ku ki jog khulai paiba terrorist group KNO amadi UPF ka nakal ahung gi peace talk sathari ba si gi ground rule thugai ba dana tana su gi matam su loi khrabani na makha tana su sangdo kom tokti amasu state na su gi ground rule thugai ba gi dama group singa si terrorist ni laptop ki bagalo ina su makha samthadana ba phirep laukrabani su da leiba terrorist na makhoi gi masil manao oiba mapa lebak Myanmar khulai pai gi la lau sathari ba group sing lamdam masida kauksinuna leibak ki mathata landa minaduna war crime sataduna drone gi bomb tharaduna mitei sing hat gi thabak phau sathari nakala maromdana illegal immigrant sin ko ki jawi khulai pai bising lamdam masida ingtap na kundari ba makoi kanglupni haiba misam singbu khulai oin siznaduna narco warfare sathali singi tuan mafam sing upal wapal sing paktang na kokthok na popi thaba drug sungba masum yon bi ki thabak sataduna Manipur gi miyam khaktana tana laiba sigi miyam bu drug ki manai ohenduna tinjang kaijang labangak tu helakli loinana drug karbar gi phanglak yam no senpham sing na lan su khulai lesin ba madi aron balambi German amasum Tiger Road chem madi thong na singba sagat pegi thabak sing chathabada lengang na khanglaba su khangsinadana free thari begi maram gari no loidana ino Myanmar ngam khaida logi wangwada ising isawgum leptana sangsilakli sing ko ki jogi mioi singna lamdam su ki yelo mi singdagi masing hengalakpa madi area domination gi sang hengalakibadagi leibak thugwaina balanda ngamrakhibani haibe central government na khanglaba su khangsinadana makoi bungak sienduna thamliba makai langi waroisin prak ngamrai Manipur thukoina landara ko wathuki waroisin puraki hairabadi landara ki basingbu lakshin ba madi moral gi matung ina serak pi haiba kangla pau editorial mem na thamjari apun begi pangal sagatun sapsana thengnamina basangi anandi lamdamasida sahili sangsina thamlaki ba Draconian law ama oiriba apaspa si malem gi leimai digi muthat kadabani haiduna haukiba saying lisingani gi mari gi July taraga mangat India lenga ki lanmi singna laishiliba kangla gi nungsup thangba geta ima taraga ni thuina phi thongduna sangsin gi ba khongjang adu ningsingduna ngasi anti repression day haina kunung mamang da liba lam yan ba sanglen na pangtokre Observation Committee Anti Repression Day 2015 na singduna pangtokiba thoramadda social activist RK Ranendrajit Observation Committee ki Chairperson Khangembam Anandi UCM ki President YK Diren UPF Manipur ki Advisor Advocate Laisangthem Jadumani na athoiba mithunglen chimaki Thauramadu Manipur ki tuan mafam singda lairiba
CSO ge lusingmasing amasum yoi kyana saruk yakibaga loinana English aniga mari gi July taraga mangagi khongjang jangsin bada yawkiba laikhidraba mutum EBM hal soiba momon laima masum laitam ibetu migi photo da miyamna hai laikatuna ikai khumna butki loinana mini ani tumina leptuna awaba phungdoki tongda laikhidraba ima ahungi imung manungi miyoi singamasum ima mapanda asam khudol piduna ikai khumna butki Thauramadu Mari and Observation Committee Chairperson Kangem Anandina Kivita, Matamadu Manipur Langan Apaspas, Manipurgi segment Taruk the Gilotoki, Loinana, Kangladik Assam Rifles Lotoki, Machina Matamadugi outcome, Housing Makatan Lamdam Masuki Assembly segment Taritic Apaspa Lotobus Tuan Mapumkia Apaspa lady. Aduna India Langan Apaspas, Manipuri Lokotavane, Housing Iramdam Munbigi, Lebakai Vigi, Nakopungam the Vigi, Shentan Manipur, but how the Vigi issue Mayama Lakli. English aniga kungo hom digi me hom digi kokising na meitei de landar ki was state lenga na thingau da basi India lenga ki aron be agenda ama leibugum tawi hairaduna lairiba phibam sing asi thengna bai khoi gi apun begi shakti ama sagat pasangi loinana thauna leina lingjel manna thengna mina basangi hari Assam Manipuri Kala Academy yankai gomdoi subu sahi gi mi pham galoinana ari anogi pham sintona begi thoram sa pangthokre Salibtha sigi haukiba numaisu numita Assam Manipuri Kala Academy amka It Kola Silsar Kasar Assamda Yankai Gomdoi Subu Sahi Gi Mipam Galoina Ari Ano Pam Singdona Bigi Thoram Sapang Tokre Thoramado Yupung Mapantavat Amkagi Chairman Sogaism Ongbi Ozani Kanan Devina Lupasigi Piral Sangatun Hautoki Loinana Nungtil Pungani Tabla Mipam Madura Saruk Yaki Basingna Amkabo Lamzing Biramba Nungakra Basingi Mapam Hekalekatamki Social Activist Yumnam Satendrana Mayamutaran Okibagaloina Keynote address piki. Thauramadu President oina Ozani Kanan Devi, Chief Guest oina Dr. Ken San, Guest of Honor oina Lena Lakpam Hariralam, Special Guest oina Aramab Nandababu, Retired ACS na Pambaki Matingoki. Thauramdu the Amkagi Mahiroi Singna Sayo Isai Saklava Matunda, Lupsiki General Secretary, Lesram Bir Kumarna, Amkagi Saigi Paudonki. Amsugi Advisor Oza Saikom Kamal Kanta Madi. MSPA gi ex general secretary Dr. Khumuzam Derena Singbana su amka gi sakona bagi hiram da wanganki tentang na sumna mayam na thamjaram ge du hausa koi na di mayam paus mata sa lu sinjar ge masum khata ba no ba update mayam punang aminasi